Red Zone Singdadi MGNREG gi thabak subada National Mobile Monitoring System NMMS matam khara sizinabiganu haina Phumlau Gram Panchayat Imphal West 1 gi chairperson Maisnam Manikchana mari lainaba singi pungning singsilakli hiramasiga mari lainana ngasi Manipur Press Club ta pangthokpa pawgi mifam amada wafam asi phongdokladuna mahangna hai MGNREGA gi makhada job card suba ase amukta myoi chama chani hena subagi tanja lakpa yawi Housing Manipur Tokliba Irang Asiga Mari Lainana, Red Zone Oina Lairaba, Mapam Sing Maruoina, Sanjam Chirang, Kadangban, Kautruk Amadi, Payeng Nachingbada, Kudung Chatabakaya Mayong Nari, Mafam Masida Mobile Jammer Tadopa Maramna, Mobile Network Ningtina Pangde, Masigi Sumatagta, Mafam Singa Sida Nomay Maru Yaurakuna, Asukapan Kaya Yauba Lake Rabani, Asigumba Mafam Masida Kamdona, Yui Chani Hena Amuktada, Pullaga Tabak Sugani, Asigumba Kudung Chatabakaya Asi Yang Red Zone oiraba mafam sing asida National Mobile Monitoring System ase khara komthokpiu haina mahakna mari lainaba singi pungning chingsinki koi mi punbagi sang haibadi koina amukta job card holder singji koi chani kai sumana tholaga subanina madoida koigi mi punbagi khudong sabase koida kitang yamna araiba thaba amadi natre haidana koi Kanjai aduge maram aduna koigi MGNREGA gi thabak suba matamda National Mobile Monitoring Cell aina ama NMMS asi koi la loidribau haibadi sigi la loidribau gi marak sitadi khara relax to biu khara komthok biu haina koi mari leina bo authority da koi haijari adu loina na masi haibadi koigi kara gumba atopa gram panchayat khadadi koi sigi system se yapana sana gare sana ba taraga su maduda khoi gi di jammer thadokte haidana lakpa maram oibana khoi gi NMM asi pangthokpa matam dadi ngai se kaino je network fangi phangde haidana matam kuina ngai bada maram oiraga mi punmagi sang ase khoi da aduki matik awaba oi ningsing baya khoi mawangda senjam chirangda nungdang amada drone dagi bomb homlok thada bada maram oiraga ama hoji ap aru fifam da khoi laikan na yumda leiribani aduna maram aduna khoi gi National Mobile Monitoring Cell asi khoi la lodri bawdi matam khara komthok pi haidana haijari